Akashvani Imphal Moirangthem Ibehaibi pau pajari. Manipurdagi hogdokhiba polo masanagi maru oiba amadi masina piba yaba kanabasingi matangda Rajya Sarkarna Donor Mantralagi official singa mifam ama pangthokre. Mifam aduda Mukhyamantri Yumnam Khemchana mahaki secretariatagi Tourism Mantri K.S. Loken ga loinana virtually khutangda saruk yakhi. Chief Secretary yauna Rajya Tourism Vibhag official singsu mifam aduda saruk yakhi. Mifam aduna polo masana na Rajya sida lam koiba kayagi pukning singchinba yabagi matangda kupna khanaki hairi. Social media da thagalakpa warol amada Mukhyamantri na hai ngasi pangthokiba mifam aduna Donor Mantralagi pukning singchinki masina Rajya Tourism Vibhag da senthang thadahannaba hotnabada khudongchaba piragani. Ngasi gi virtual mifam adubu mai pakna pangthokpada maru oiba thaudang lawkhi basingbusu Mukhyamantri na thagatpa phongdokhi. Mukhyamantri Yumnam Khemchana laikhitaba hanagi MLA Dr. Manirudin Chaiki lilongda leiba yumda jatuna awaba phongdokre. Manipur Vidhan Sabhagi Adaksa Phawbo Oirangkhiba Lilong Kendagi MLA Dr. Manirudin Miyamgi Yaipanaba Soktaba Naidana Hotnarangki. Rajya asida amata oibagi wakhalonda tangdu leitana hingminagadabani haiba mahaki asanba miyeng adubu haurakliba mirolna tamjaningai oi hainachu Mukhyamantri phongdokhi. Bishnupur Jilagi Tronglawida Hokhiba April 8 thokiba misi minagi thongdoka mari leinana Rajya sigi tampaki mapamsingda mobile internet ki athingba thamlakpa adu numit nini amaga sangdokre. Tampaki jila manga Imphal East, Imphal West, Thoubal, Bishnupur amasung Kakchingda athingba asi thamduna lakhibani. Tronglawigi thongdokpu yaningdaba phongdokpa galoinana achumba wail phangalu haina taksinduna ngasi Imphal East jilagi dolai thabidagi lamrong phawbada leiba tongan tonganba club amadi lupsingna sinduna wakat mifam chathakre. Nationalist Collective Manipur NCM na sinduna ngasi idan tawbagi thoram ama pangthokre. Miyoi amana idan tawbana miyoi ahungi punsi kanba ngami haiba wakhalon asida lup asigi oiba ahanba idan tawbagi camp adu Jennings ka khusamnadana institute asigi blood bank ka pangthokpani. Sangsad ki Lok Sabha mifamda ngasi tongan tonganba bill ahum puthokre. Bill ahum adugi manungda Kendra gi law mantri Arjun Ram Meghawalna the Constitution 131st Amendment Bill Lising Ani Kuntaru Amadi the Delimitation Bill Lising Ani Kuntaru Puthoki. Gृह मंत्री अमित शाह नासु the Union Territories Laws Amendment Bill Lising Ani Kuntaru Bill Puthoki. Law Mantri Arjun Ram Meghawal hai ngasi puthokliba the Constitution 131st Amendment Bill Lising Ani Kuntaruk asina nupi singbu rajniti gi lamda achumba wayel ama phanghalagani masina sangthata nupi singi seat reserve tawduna thamduna laibak asigi maru oiba thabak thoramsing khanabada nupi sing saruk yaba masing hengalhalagani. Masigi damak haujik leiriba Lok Sabha gi seat masing asidagi tangkhai ama hengatuna seat masing sanipan taramanga suannabagi tangai phadaba lei madugi manungda seat sani humburani thoidi nupi singi seat oigani mantri na makhata na hai mikok thibagi chapsaba masing Englishing ani kuntaret ki mamangda natraga Englishing ani kunipan gi haurakpa sarukta phangani haiba thajade maram aduna territorial constitution sing semdokpa amadi schedule caste natraga schedule tribe singi seat pibagi thabak Englishing ani taramathagi census da yumpham oiduna pangthokani. Ngasi puthokliba bilsing asigi matangda Lok Sabha da khanabada Congress ki sadasya Gaurak Gogoi hai mahakki dolna nupi singki reservation ki matangda sogali masi yamna araiba mawongda paikatuna nupi singda athuba matamda khudongchaba piba tangai phade adubu bill asiga delimitation ga mari leina haloidabani. Mang hai reservation asi haujik leiriba Lok Sabha gi seat changa nipu humdoi da yumpham oiduna pangthokadabani sarkar asina nupi singi reservation gi matang asi matam tinthahanduna leire. Rajya Sabha gi chairman CP Radha Krishnana nauna amadi amung hanna khallaba sadasya sing wasak lokre makoi sing adugi manungda Bharatiya Janata Party gi Nitin Nabin Teras Gowala Jogen Mohan Shivesh Kumar Binod Sridhar Taude Sujit Kumar, Lakshmi Barma, Amadi Sanjoy Bhatia Yauri. Congress Dol gi oina Abhishek Manu Singbi, Pholo Devi Metam, Karambir Singha, Baudha, Anurag Saram Amadi, Ben Narendra Edi Yauri, Paulo Jare.